News Live Puming Tabi Kurum Kurumzeri. How you settle with people World Cup this any country Sanaki missing is on the paodam, Mian the Kanganzeri. Virgin Toerga, Norway, Port, the hand but when a quarter penance among Kray, Sanur Amag one Sanaki, England, Yubu, Mesko, my Tiva Picre. Ahan Bahap Loy forward Spain, Amazon Portugal, as an Amazon Sanbang the Lake. Nasi no ay matung pung baromakai tabdi Hor Spain, Amazon Portugal marked round of 16 games Sanaki. Palintan the labor the last stadium the Portugal na Mari ani ahum ama aduga Spain na Mari ama ani ahum prometa sanaba hokiba mes aduda Spain ki sanaro sing na bon kare hen na paidon sanabangam ki ahan bahap ki hydration break mamang pawda Spain na bon pai bi sangsa da mapan oikiba matam da Portugal na bon pai bi sangsa da puma toy oiki leba ani na mes adu mai pak pak ngamnab gi nam akan mong da namba tawnar su panjin san ba yabagi kudong saba sing daw bangam nakide mes adu ki trampan suba minute Spain na Kongai tuna counter eti ama sathar ki bukan loina na target tamna bon kauksu laki Portugal gi kifona bon adunga khoki badagi Spain na pajin channa bokono ki adu ariam da taki hydration break matung da sanaki ba match adu da Spain na makata na adumak bon hena pajina sanawangam ki bukan loina na pajin chanma ya ba shoot masing hena kawangam ki adum oina bak ahan ba hap loy fawda leba ani mana pajin amata sanna bangam da laki match asigi oina ahan ba hap loy fawda Spain na shoot lipan kawangam ki bagi manung da target shoot ahum yauki aduga Portugal na shoot mga kawki manung da target shoot ani yauki Belgium amasung Norway na sanagi ba mesta ngasi ayupung ama makai tabadi horga Belgium amasung Norway gi mark the round of 16 gi kan manabataw na ki Belgium na mari ani ahum ama prometa aduga Norway na mari ama ani ahum prometa sanaba hokiba mesa dugi oina hogolak padigi sana Norway gi sanoi sina bon hena paiduna laksana sanaba ngam ki mesa asida Norway na bon paibi sangsa da putar oikiba matam da Belgium na bon paibi sangsa da kutha mari khatamak oiki Mes asida Norway na bon hena paiduna sana mangam na basu Belgium na shoot masing hena kawang ngam ki Lebak ani na akan mo da na bataw no kiba adugi trying toy suba minita Belgium gi oina penalty kaw na bagi khudong saba ma phangki Belgium gi midfielder bi Wires na penalty adu kaw ki adubu banjan onthopa ngam ki de makhata na lebak ani ma ki sanoi sina panjan san bang ngam na bakanna hona rabasu ahan ba hap loy faw da panjan mata sana bangam da leki ani suba hap sanaki ba adu da bon khre hena paido sana bang ngam liba Norway gi makai di panjan san ba ya ba counter attack sin chada dona sana ba horki mes adu gi humdraga ma pan suba minita Norway gi striker aning hanana ahan ma panjan san ngam dona Belgium gi ama sunoida mangdin tharga leki makhata na sanaki ba mes adu gi mauda suba minita Norway gi aning hanana maki amadi tim gi ani suba panjan san ngam ki Belgium gi makai di gi makoi di mayok ta sangsin thio panjan sing adu han to pa ngam na ba onar ki ani suba haki injury time da Belgium gi oina penalty kaw na bi khudong saba ma phangi khudong saba adu Belgium gi sanaroi Nema na panjin da onthopa ngam kraw su makhata ba panjin san mangam da mana maram oirga mes adu Norway na panjin ani ama da mai pak daga ahan ba oina World Cup ta quarter final yong na sang mangam khe ngasi sanaki ba mes adu gi Norway gi khadi maru oiba sanori sing i thodang dau ki ba striker aning hanana panjin ani samang ngam khibaduna maram oirga golden boot ki namjen da mark su yawa ngam khe World Cup asigi oina sanaroi ahom Kylian Mbappe Lionel Messi amadi aning hanana panjin tare san mangam duna khadi gi magjin thana daiba ngamli adugi England gi team captain Harry Kane na hujik fawi oina pajin taru sanba ngamduna golden boot ki namjen jawba ngamna bakan honari Mexico amadi England na sanaki ma match da ngasi ayupung mga makai tabadi horga yumbu Mexico amasung England gi makta match sanaba ki Mexico City stand da Mexico na mari ama ani ahum formadas aduga England na mari ani ahum ama poida sanaki ba match adugi oina Mexico gi sanoi sing na bon khre hena paidun sanaba ngam ki match asida Mexico na bon paibi sangsa da Puturu oikiba matam da England na bon paibi sangsa da kutha mari khatamak oiki match asida Mexico na bon hena paiduna sanaba ngamna basu England gi makai digi panjan san ba ya ba counter attack sing satha duna sanaba ngam ki maduna maram oirga match adugi kutha truk suba England gi makai digi ahan ma panjan san ba ngam ki panjan adu team adugi sanaroi Bellingham na san khibani madugi matung kan kana kutha pan suba minita Bellingham na mahaki amadi team gi ani suba panjan san ba ngam ki Mexico gi makai digi su panjan hantok ngamna akan mamong da honar ki match adugi ni puri suba minita Mexico ki Junian Kulas lesan na panjan amasan mangam krabasu makhata ba panjan san ngam ki dabagi ahan ba hap loy faw da panjan ani amada magjan thara lebe ngam ki ani suba hap sanaki ba adugi yakimari suba minita England gi Jared Kunsabu refrina red card utuna pindigi mapan thon ki England gi sanora ama han thakrabsu Mexico na panjan san na bahona gi sing mai pa ngamdana adumak leki leba ani na makhata na sanaka match adugi humpu suba minita England gi oina penalty kaw na bi khudong saba ama phangki Dong saba adu tim adu ki captain Harry Kane na panjan do onthop tu na panjan ahum ama da magjan tharga leba ngam ki match adu gi hupuma pan suba minute Mexico gi oina su penalty kaw na bi khudong saba ama phangki khudong saba adu tim adu sanaroi round
जी मेनेसन पांजन ओंथोकी युम्बु मेक्सिको की माइकई मखाता पांजन चनम ngam अकन ममोंग सनरकी अदुबु मैच की अपीब अरोय मतम फाउगी इक्वलाइजर ओगदरे पांजन अदु चनम ngam मरम ओइरगा इंग्लैंड ना पांजन अहुम अनिदा माइ पाक क्वार्टर फाइनल चंग ngam मैच असिदा मेक्सिको ना शूट रुमदोय काव ngam अदुगा माइ पाक रब इंग्लैंड ना सुमदगी शूट तरुक तम काव ngam ngasi oina fifa one cup lising ani kuntugi sanaki bi sonapa paudam matang asal lusinjari amu makata pada manipur gi fabon final match ki paudam ama pijari YMC trophy tayai FC khathong na champion oire mamang thagi kundagi horga team kumanga na saru yadona kha sanjepam playground sathar ki anirak suba YMC trophy 7 men aside village football tournament lising ani kuntugi losin ki bi loinana losinma numita sanaki ba final match ta tayai FC khathong na football lovers tenta mighty piram laga team champion oiba ngamkhre youth modern club kha sanjebam na sindona sathaki football tournament losenbi thorom aduna manipur lenga ki home minister youth and affairs and sport minister gobidas kothojam nambon ACG MLA TH Prasanna Kumar SDO nambon T Sam Kumar sanjepam pukram gram panchayat ki padan NPZ nambon ACG MLA DPRO Singkhei BJP nambon mandangi president AJTN amadi sanjepam pukram gram panchayat ki 1 number member singna maru oiba yoising oina saru yaki Losama numita sanaki pa final match adu da taya FC ki khatong na football labas ten thabu panjat om suino da Matthew Piduna winner oiba ngamkhibani winner oikraba taya FC ki team da sengi mana oina nupa di singyang kai amadi trophy adu runners up ta kraba football labas ten thaki team dana sengi mana oina nupa sing kuntra amasung trophy piduna puning thawaki tharumda da athoiba mingtunen gi waron piduna minister Gobindasna phongdo kiba namdam asida leiriba sanori singna manipur gi da natana leba asigi mingsat purukli madugi damakta ahan ba oina leba asigi sport university manipur gi sabagi ayaba prime minister Narendra Modi na pirak kibani haiki matang asne MM news live umi yang tabiri khwai kuno mapu amka na kudum jari